अहनबदा मरोइबा पाव मोरेगा ताइनबा म्यांमार की नामफालोंग द कुकी मिलिटेंट अनि म्यांमार आर्मी ने कापतुना हाटख्रे अतोप अनि तोंगान तोंगान मफम सिंगदगी फाख्रे मियाम द एम्बुलेंस की सर्विस पीरिबा मेडिलेंस इरांग नमरम ओइरगा स्टाफ मसिंग चाम यांखैदगी हुंफुदा हंथरे तोलोप तंखाइदंग पीरी हाइना एमडी डॉक्टर पिबारेन मैतैना हाइरकले लिलोंग द पैलेस्टाइन सोलिडारिटी मिफम पांथोख्रे डॉक्टर एम नराना मणिपुर की इशू इंग तपना लोइसिनबा वरी सानबगी टेबल द लाउ हाइना फोंदोख्रे तराम ओक्सरे हौजिक नोंथलगे नॉर्थ ईस्ट विंडो की पाव अरिबम रेशमाना पिजरे ngarang ayuk pung mapalom tarakpada more gi border town gi mafam amada lotuna leirambadagi chen kiba kuki militant ani Myanmar gi namphalung market manakta Myanmar army operation chathabada kaptuna hatkre kuki militant ani amasu Myanmar army tongan tongan mafam da operation chathabadagi fare haire Panbiyai Myanmar Army na matam gi matung ina Myanmar gi People's Defense Force PDF amade Kuki National Army KNAB ga haukiba ing lising ani kun mathoi dagi khud thokna duna ngasi fobul lagle Moregi SDPO anan Kuki khulai paiba singna hatkibadagi Combined Security Force na operation chathaba matamda khulai paiba Kuki sing makhoi gi camp singda leiramde haire SDPO anan leikidraba matung Taulal Village Laikot Village Thenjang Village amade Taulal Village singda operation chathaki amade operation aduda nupi angang yauna mioi kaya verify tauke Chen kiba khulai paiba Kuki sing asi Myanmar gi Saigang region da Tamu police station gi manung chanba Ti Mino Khangpat Khunda Lotuna Leire Haina agency ki pau amana haire amarom de Kuki zo furup ki nupi angang yauna mioi cham yankhairom Tengnopal district ki 5 Assam Rifles get manakta yarektuna leire haire Assam Rifles tagi fangba source amagi matung ina miyam da khanghanaba operation ado CCTV camera amadi ate atopa equipment sing sizinaduna chathakibani adumoinamak search operation ase ki badagi makhoi chen khibani haire Kamu apa? Nampak ada. Cara bre. Miyam gi damak ahing nungthil khaidana ambulance service tawriba Medilenda kanagumba lup natraga mioi singna sel gi tengbang nirakliba asi lepiro haina soibam laikai ahongang leirakta leiba Mediland gi managing director Dr. N Dayananda LSP Baren Maiteina North East Window News ka haktengnana unaruba amada phongdorakle Pibaren na hai hauzik leiriba phibam asida mateng pangba ngamloidibagi phibam da leire asok apan tarba singi seba tawriba singda leiba ki irang asina maram oiraga awaba kaya mayoknare chahi mari hena miyam gi thawai puduna laklaba Mediland na covid na chahi ani hena miyam gi seba tawduna lakhe loina na haukiba me ahum dagi hauduna thoklabi irang asida su sel amata laudana asok apan yaurak pamiyoi sing tengbangle Mediland gi staff chama yankhai rom leiramba adu sel thungi Pibam da soglakpadagi hauzik mioi humfu khak tolop tangkhai piduna chalaire Cherak asta Mediland dagi sel gi tengbang nirakliba asi tawbiganu hauzik leiriba Mediland gi phibam asta kanagumba amatagi mateng pangba ngamloidabagi phibam da leire ambulance tara nipal leibagi manungda ahum khak chalairaga leire lengak na piba startup scheme gi EMI foba thigatpa ngamdana leire masida miyamna tengbang pibiduna Mediland asi hinganaba hodaminasi haike Mediland se koi sorokpa chahi mari mukhui wak tawjaba hojare hojik tawjari se ambulance service home nursing care do eye care gi division chamaga maina koi wak tawjari covid ki manungda Mediland gi service mayamna hena khangdegi akoi covid ki yamna kiraba matamdu da ambulance service na patient puthok pusin tawba loina yum da changaga ana bagi mateng pangjagi bani da hojik se leba ki koi megede 3 de tole be irang sida Mediland na ambulance service de yaru bani na emergency hek lakpa kuding akoi mateng pangjari aduga thuiba asok apan mayam ama thainer mayam sida hek akoi na ngamba
खुदिंग मखोई mateꯡ पांग लाक्चरी मतुंग दसु कोई पांगजगी ने खंजै अदना मेडिडेन जे हुजु हुजु सी कोई सुमाइना मयाम गिदम सर्विस पिजरी स्टाफ सिंग से इरांग जी लेबना मरम मोरकांदा कोई फुल सैलरी पीबंग मक्तबा कोई था तरुक सुजलाबनिना एम्बुलेंस सर्विस से फ्री एम्बुलेंस नातनी असो अपन गे अथो काई थबनिना कोई कनादा पैसा हाइडुनो जो खंगदबा अदुना अथो काई लेबनिना कोइना चचरी मयाम से फ्री दोइबनी तबुदबु गाइडी थाव हांदा यादे गाड़ी सेमक्तबा यादे EMI की पैसा हुलक्तबा यादबा सि मयाम दे लेबनिना कोइदा सचो अवाबा थिंगै अदुना कोई स्टाफ सिंग से मैनेजमेंट लेबे स्टाफ सिंग मरोइना कोई सैलरी जी तंखाइदा खतंग लौनरगा कोई हुजु वर्क तौजरी ngarang nungthil lilongi turel ahanbi darul ulum marcus mamangda all india peace and solidarity organization apso all india tanzim ing insaf amasung anjuman islahi mosirana punasindna palestine solidarity mifam amapangthokre mifam aduda apso gi manipur state committee gi president dr m nara general secretary 𝐂𝐃𝐍𝐿 santa apso gi executive member advocate 𝐁𝐫𝐿 social worker Sani Simon Anjuman Islahi Mosiragi coordinator Haji Mohaizudin All India Tanzim Insaf ki president Dr Badruddin Pradhan Muhammad Idris Ali educationist Muhammad Abdul Hasim amasung local leader Haji Abdul Halimna president member Singh Oike mifam aduda haudok warol piraduna apsogi Manipur state committee ki general secretary 𝐾𝐶 Santana haike ning tamba Palestine ama laihanba malem gi masing yamba leibak singna saugatli amade masigidamak malem pumbada solidarity utpagi saruk ama oina lilong da pangthokpa mifam asina Palestine gi miyam bu saugatpa phongdokle mifam aduda maru oiba resource person oikhiba apso gi Manipur state committee gi president Dr M Narana Israel da thokliba thodok ki maru kanana hunbano haina hangke thodok sing asi politics ka mari leinaba ngaktane politics ke thodok singni maram aduna political wisdom no waroisin purakadabani haike India si Palestine ga chahi kaya mari leinarakuna laklabani adubo haujikti BJP gi Narendra Modi na luchingba NDA gi lengak asina Zionist Israel gi michang changdura Palestine gi nupi angang amasung miyam hadpa Netanyahu lengak po saugatle masi India gi sanglaba Palestine bu saugatuna lakpa policy gi onatain haina Dr Narana haike Manipur gi matangda Dr Narana hai Manipur gi irang asi loishilu negotiation gi table da lao hana sunaba lepu miyam gi awaba kallu mifam gi aroibada Qazi Rafiq na Palestinian sing amadi Manipur gi miyam gi yaifanaba gi damak amasung ing tappa tangdu leitaba hanjinaba gi damak lai khurumke Ujikti dharma ki lami why Israel should invade Palestine karigino Palestine masagi legislation United Nations ne yanadan legraba port mayama karigino they are trying to destroy chamana na Manipur desu karino tawrisibo karigino thugai na risibo who instigated kana na insilli matung da kana lepi ai porsi kai maru yo port ma lakadori ni ko maramadana koi Manipur issue leiribi issue se shanti oina loishilu negotiation की टेबल दे लाओ हाना सुनाब तो मियाम सिया वाबसि कल्लु हाइब खोलावसिन प्रजान तो हमथोय मदु दि लेफ्टना नमि खुदिंग हिंदी नाइ तौरी बट मदु बु थबक ओंथोरक दो पोतुदी सरकार नि लेंगाक नि अमसुंग सरकार पाइरि बदोल दुनि मोइदि करी तौरबा चौबो हंगनि मोइना खंदे जगतबनि मीना करी हाइन दि गेत की हैना खनब ngamba wakhal duna मीना मी ओइबनि मदु की wakhal खनब मी दुंगसि ai khoi oisi आइदरने खोइना फमि फमसि Manipur da thoi thodoksu Israel da thoi thodoksu thodoki maru amasung kanana thon mano masigi di ranki ka mari lena report man ranki ki oiba godona amani ranki ki oiba loksingna misi solve togda bana Manipur lenga ki Home Department ki approval makhada MS Light Gun House Koba Arms and Ammunition Dealer amangase Wagwai Kendra gi MLA Usam Devena Thawal District ki Wangjing Kaithel ki Police Outpost manakta hangdokre Gun House adu hangdokpagi chamlaba thoramda Deputy Commissioner Thawal Ahandem Subas amade Superintendent of Police Thawal Sasidananda Swaibamsu sarukyakhe Gun House asigi proprietor Laisram Jitena lengak na nongmai paibagi Ayaba piraba kanagumba customer singna dealer asidagi apamba nongmai sing lobiyu amade niyom chumna sizinasi haiba wafamsu phongdorakhe Paugi marak thatna atenba bre amatang lominase
40 years of trusted diagnostic service. Babina Diagnostics. ब्रेक की मतुंग तराम न उक्चरी मखाता पाव पिजरी ड्रग लालोनब सिंगी अनौब लंबी अमा ओइरकलिबा मिजोराम की चंफाइदा असम राइफल्स न लुपा क्रोर अनि लाख तरुक की ममल ओइगदबा हेरोइन नंबर 4 पाउडर ग्राम चनी मरफू तरा मंगा खरा हेना म्यांमार मचा ड्रग लालोनब अमदगी फागतले म्यांमारदगी लोन यादब पोस्टिंग लोन पुसिलकप थिंगनबा असम राइफल्स की ट्रूप सिंगल लेफ्टन संगसिलकपा लांजंगदा ड्रग अदु चंफाइगे लांगसम एरिया दगी ngarang fagat pangam khibani drug adu puduna lakpa Myanmar masa amasu Hare akaknaba paw ama fangbadagi Assam Rifles amasung Excise amadi Narcotics Department samphaina pun operation adu chathakibani phagalaba drug number 4 adugi mamal lupa crore ani lakh taruk listing humpu mapan amade chatruk oigani haire pharaba drug amadi Myanmar National adu logi makha taba thabak lokhanaba Excise amadi Narcotics Department champhaida sinakre haire ngarang combined security force signa moregi kanan bank da chathakiba thi humbagi operation da combat uniform khara phagat kre operation adu social commando gi team amana more commando amade 5 Indian Reserve Battalion ga loinana thawal commando amasung kakching commando ga puna Sikkim bank kanan bank amadi more town ga thangna leiba Jabang 5 village da chathakibani haire operation adu kanan bank gi mi leinadaba yum amadage asangba machugi combat uniform ama asangba machugi jungle boot jura ama amuba machugi leather boot jura ama tactical bell ama fagat ki haire security team asina more muslim basti nepali basti gate number 2 amadi more sunrise ground gi manakta leiba mafam sing amadi yum da changduna thibu humbagi thabak jathaki adum oinamak mifa mipundi yaukide haire Haukiba me ahumdagi ngasi fauba da Manipur da cookie singna landaraktuna maral leijedraba mioi kayagi punsi pikhamnakre yum listing kaya mai thabikre ima leibak Manipur kham thengna awaba tare mikap mayokna Mirau khona pumnin ninkre haina Manipuri Youth Front of Assam mai fana phongdorakle asigumba tanza sida mayum mai thadok pikraba laifam leijedraba kayana lanjenariba asige awaba kaya khallaga amadi laikhidraba thawai mayambu ikai khumnabu utpa oina chahi khudingi mai fana pangthoktuna lakpa ningol chakobagi thoram kumsigi oina pangthoklaroi haina mai fagi president thangjam Brozen Singna khudek piduna thadorakpa cherol amana phongdorakle loinana leipak miyam dasu kumsigi oina ningol chakobagi thoram asi pangthoklagumsi haina Assam da khundaduna leiriba maitei singi mafamda maifana appeal torakle Guagi Fator Indoor Multi-Purpose Indoor Stadium na sanariba kontra tare Super National Games tangarang Manipur Sepak Takraw Women team na goal ani amasung nupagi team na silver ani lobongamkre ngarang Sepak Takraw Women team Manipur na yumbu oiriba Guabo Panjil ani sinoda maiti bapidna goal lauki amadi Women Regu event final daso nupigi team asina Nagaland bu Panjil ani sinoda maiti bapiraduna ani sobu goal asi phangkibane Manipur gi mahus sinduna sanaki sing adude ilangbam Priya Devi ayekpam maipak Devi Silpa ilangbam oinam chauba Devi wahengbam Sana Jaubi Chanu mayengbam Jenny Chanu ilangbam Lairen Tombi Devi Sorokhaibam Elizabeth Devi Laistram Usarani Devi Khumanthem Rosni Devi Mudum Aruna Devi Okram Jimmy Devi Laisangthem Sanjana amade wahengbam Pramodini Chanu ne Adumoinamak nupagi team da Guana Manipur bu maithi bapiduna silver medal fangke amade men's regu event da su nupagi team asina silver medal lauke Manipur gi oina nupagi team da sanaki basing adude Huidrom Anis Singh Mayengbam Asok Singh Tongbram Birbal Singh Mayengbam Risikanta Singh Johnson Asom Tarun Khaidem Laistram Lanchen bamaitei Jingangbam Anand Singh, Happy San Takhel Mayum, Khunaizam Holendra Singh, Mutum Susil Kumar Singh, Kensan Moirangthem Amadi Laistram Niken Singh ne. Aroi beda maroi ba pa mohna pizare.
मोरेगा ताइनबा म्यांमार की नम्फालोंग द कुकी मिलिटेंट अनि म्यांमार आर्मी न कापतुना हाटख्रे अतोपा अनि न तोंगान तोंगान मफम सिंगदगी फाख्रे मियाम द एम्बुलेंस के सर्विस पीरिबा मेडिलेन इरांग न मरम ओइरगा स्टाफ मसिंग चाम यांखैदगी हुंफुदा हंथरे तोलोब तंखाइदंग पीरी हाइना एमडी डॉक्टर पिबारेन मैतेन हाइरकले लिलोंग द पैलेस्टाइन सोलिडरिटी मिफम पांगथोखरे डॉक्टर एम नारायण मणिपुर की इशू इंग तपना लोइसिनबा वारी सानबगी टेबल द लाओ हाइना फोंदोखरे हौजिकी मतांग असिदा नोटिस विंडोना पिजब पाउ लोइसिनजरे अहेनबा पाउगिदमक नुंथल पुंग मरीगी पाउ मिडेंग ताबियो Sri Sri Gaurachandraya Namo Parbashramda Aikhoi Khwaibu Konbiramba Maisnam Mani Luwangna Magi Nungsizaraba Imung Manu Sagai Natei Amadi Maruk Mapang Khwai Pumnamak Puthadoklamlaga Haukiba Tang Kuntra Thatara Inglisingani Supna Kunhumdoi Meragi Taratare Nipanba Ningthaukaba Numitta Sri Gurugi Kripadagi Bisa Olaga Radha Mandap Das Haibanam Pangsatuna Vrindaban Prapti Oikre Lakliba Tang Mari Thatara Mathoi Inglisingani Supna Kunhumdoi Meragi Kunithoi Nipanba Thangzunumita Asti Sanjay Lokat Cheraga Tang Taranitoi Thatara Matoi Inglisingani Supna Kunhumdoi Meragi Kunmapani Panba Nomaising Numita Laikhitrabagi Chira Usop Din Thokle Numit Asida Laikhitrabagi Atma Santi Kinama Ngamzaba Bastu Karadang Sri Sri Gaurachandra Mahaprabhu Ki Charanda Hari Sankritan Galoinana Kachagadauri Upalaksya Sida Brahman Vaisnab Ahallaman Amadi Maruk Mapang Khwai Kibingna Matam Chanaling Biraktuna Harinam Sarban Tobinanaba Northeast Window की खुथांगदा पाउजेंजरी बा मैस्नाम ओंबी बिसुरानी देवी लोइनबी मैस्नाम निंगोल कोनसम ओंबी निरुमला मचे मैस्नाम ओंबी रंजना मनाउनपी मैस्नाम ओंबी इबेथोय मनाउनपी मैस्नाम निवेदिता मचानुपी मैस्नाम दाइना मचानुपी मैस्नाम नंदिता मचानुपी मैस्नाम कुमार मनाउनपा